Matamgi Manipuri Wari channel asibu tabiriba khwai pumnamakpu taram nokchari ngasi amuk laubirasi Thamoi Yaoramdre 38 suba tangkak miyoi ba haiba jiba asi angakpa mani aina khanbana chummi haina leinaba ngaktani mingsel yengdana masagi awatpa soiba khangbanati adunabu phajanaba honabada mingsel amagi mateng yaunaribani phajare khana chatlabasu amuktanga haiduna asoiba adu mingsel mamangda changsinduna yengnaribani aduna phajanaba honabada mingsel amagi magun yamna chawi haibasi yanaraba ngaktani ubagi sakti phangjadaba kana amagidi magi mahut sinduna atopa amana magi asoibadu haibiduna khangalibani aduna phajaba chawkhatpa mali natraga samasama oinaba honabada miyamgi comment-su tangai fadi aigi oiba wakhal dukakna hingba yaba oide lusilaklaba matamda kanafam khangdaba ma oigani masana khangdan leiramba problem khara leinana indirect oina atamdana mangonda khanglasanu matagumna hairamliba wahi mayam aduna ngambabu anauba thongna ma hapiri ngasidi kaiba phaurai mana nahan makai phaurabani khanduna leijaruba adu sana sungang ludre leinagi wahi singadu amata kaknaba honarudre mathangi numitni leina thabak pumnamak leiriba singaduda sinaramlaga sanadagi lauba sinthagi address tuda gari edu thauduna lai ma chatle haibagi paw kanada supiramde leina si phagi su tawgali mina phagi tawbada mana henjinbini mi loina batinaba yamna hai mina ushtaba yade mana tawge khanba thabak amata tawdana tokte pungning thogat piba pukning thauthaba animakki tawba ngamba sakti leibini masi singasina magi singthaba yaba magun ama oikhrabasu mina kaya pamnadaba magi magun hairagadi migi asoiba ushinada saduna chatpagi hainabi mangonda leite changsinduna semdokpa yaragana semdokamba haibasina magi apambani ifong fongna haibis tawroi nakoinaduna thamoida panba makai hairakpa ngaktani khara sauganba mina ngangba kaya tagandaba ma oirabadi onsinduna hekta khatnabini gari edu sun thaurakpana map da thorakliba magi destination mapaduda gari edu khamdun lepi lambi da thengnaba amada lukhoigi mayum hangduna gari edu thongal da khamlamlaga manungda changi ingna chikna leiriba yumlei aduda yengbada khangi santi pamba imungni haiba imungduda leiriba khudimak masana le haiba sisu yengbada haiba ngami sumang matona thariba phadigom pambidu pere ma paiduna ising chairambi sinthana leinabu ubada hangai kana hangbigadabano yumsibu khuralu khoyegi yumni ko hoi mani je kai matangi aise khuraga amta unajage na tawba khurabu leikidabro babungdi maninge sida tamachoga mi ma leitabagi chakki ngahak lerabudi lani ngahak ngagadre je nangna sintha adudi mani je aisu khangbri je na khangi tasingbidi aise nanga unagena lakpani aduda unabage yabase nangi pabungdagi lauraga unagena khanba ada pabungsi leitre hairabanina nanga chumna wari sum saba yai ko sinthadu peredu thamlaga ngahak ngakchanana leinadi yenglamlaga hairai je ai fidamda lauthogi yarnida ai sum lepaga sarsu kaisu kaide phamandana warabani aidi ngahak tangai biramo kuiroi je sinthadu manungda changkhre leinadu koini yenglai yumgi kachin oirapna leiriba khutna saba kaunagi potsing aduda ngahak amuk yengi sinthasu morani paidun thorai aduga sumang matona duda tharai inthamtha oibagi nungsa yaibasu nungaiba matangni je kai matangino aidi wangang base koi bahinade aduna direct adum hairake ko ai sahana saktaki nang aibu khangamaroi aisu nangbu hanadagi hauna masak khangbadi nate ngarangta nangi maramda tabani khangbani ngashu naribasina ahanbusuni aigi mingna leina aigi sampatagini nangna khangba mida hairaga ngambagi girlfriend sanagi mamanabini hairaka dauriba wadu sintha hanana khanglabagumna khumlai je warobigano ichena haigadoriba wado makha tabiranu ai madugi matangda wari sananingdi che kaino
Mana sumda tahuriduga nangna sida hairisiga onthokna khenakhreda. Ngasi chena aigi nakta lakpagi tanjasi laujaraga mangonda aibu yetpa pibiranu masu magi oiba safagadaba lambi yengbiro haidana khara tambiyu. Khungang chanu sinthadi hanagi punsida hanjinduna lehaure haiduna ichena khara tambiyu. Nangna haizagadaba wadubu nangna ingonda pauthangoina thanaba honariba kaigino. Magaidi amukhana unaduna wahaising ase hainabagi apamba leitre. Ichena magi mahut sinduna mafam asida lakpiba asida ai ichegi khuthangda paw ase haizabani. Ngasi ichena aigi nakta pautang ama puduna lakpasida nanawnasu pautang ama ichegi mafamda pizabani. Matawi mandana kumlakliba pakumduda lainadu machinna machinkhatuna noi aduga kumge haidana tawringai tungdagi lukhoina hanglai. Kaidori chathoibe kanano ibe maside. Lainadu phamlambadagi hogattuna lukhoidi yenglai nakanda shanjitna ngaktuna makutna mana chaishudu paiduna makoidi yengduna lepliba aduda changsinduna nokmi kawi. Khura Lukhoidi nokfet tawduna khonjal thokta pakhum piramlaga marau leiba mitengna machanupidi yenglai lainana magi mitengduna pakhum oina hairai. Khura aisi khura gunagena lakchabani. Khura leiramdabaduda sinthaga ngak phamlambani. Khura halabanina ngek wari sabi yani ko. Phamu ibema. Sanjitsu mapabu sinthana phamlamba mora aduda phamhalamlaga madi mungda changkhre. Sinthana nakanda leptuna lainasu famtharai magi oina thariba fida aduda lukhoina fibam haifesemnaba matungda hanglai. Kari matangino ichana iga wari saba pamlibo. Khurada ise thaugalon kaibabudi tarani adubu wase haidaba yadaba haibidi aigi tangai fadaba ithau ama oina lakpanina haidaba yadaduna hairi warobino. Hayo hairaga khangadabani. Khura aina lakchariba se khuragi chanupi sinthagi matangda wari ama saningduna lakpani. Hanana khura su khangbiramani Bradenga ichagi gi matangda. Lainagi wa adu haiba loidringai lukhoina marak thatkhre. Yare bema wari dugi oirabadi samjilasi aibu saurashanu haidana thawoina tawriba haibaduna nakhoigise ahalni soinai haiduna karishu tawba ngamoi haibgi usitribara nakhoigisibo. Nate khura adumna lana khanbigino aina lakchabasida khurabu sithawoidaba amatta leizade ai khurabu yamni kai khumnazai aina thawoidaba oiramlabadi ngasai khurabu leitringai khuragi chase aina puduna chatlambasu yabani adubu ai adumna tawge khankhibasi leizade. Ibema wase makha sumtanaba honaribasibu kaigino aina haribase khangba ngamdre haibagira. Ibema na ngangiba londuga aina ngangiba lonsiga chap manabani khangpham thokpani. Nate khura nei chabu sehan manghaningdabagumna misu magi machada asoyangam mate yahoning manati. Khura gi chana soidana bahonabada migi machana lekha takibadudi afaba mapani haibayaru. Ema aina yadabadi yadre karino masida noina asugamna wafangna pamisibo. Khuragi chagi thamoi hongamba yai hongamdaba yai hongge hairabasu phajaba wahai amanina asoiba ranba lambida chatkidanaba phajana hairamadi yaina. Khurana khudang paiduna mitmangdagi chingduna pukhraga aroiba oibadudi phajaba oide khura. Lukhoi machanupidi yenglai aduga isuksuptuna hanglai. Nang kari khale Sinthadu mapira chena lainada sinduna khamlai. Che aidi hanasu haizakrabaduni aibu warobino haina khara tambiyo. Madu nang nasana haizagadabani aina hairaga ma afaba oikini khanbra. Lukhoina marak thattuna hairai. Yare bema ichanasu haire yaunaba tawrasi. Khura ai khuragi chasibu Bradenga muktang unaluge. Lainasu koithoktre adumak samjinduna hairai. Lukhoidi pinglaukre fukhaugalai tamthiba magi saklon lauduna sauna nganglai. Mi yashu amna usitribasi karigino. Mabu ai mafam sida soidana muktinjarake madugi daitado ai lauzage asoyanga mama thokpada madugi dai ai tawzage. Sintha saizabagi wani amuktang fazana wari
ꯂꯨꯈꯣꯏꯗꯨ ꯃꯆꯥꯅꯨꯄꯤꯗ ꯋꯥꯍꯪ ꯀꯌꯥꯒ ꯂꯣꯏꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ꯫ ꯁꯤꯟꯊꯥꯁꯨ ꯃꯄꯥꯗ ꯑꯌꯥꯕ ꯂꯧꯕꯒꯤ ꯃꯤꯠꯌꯦꯡꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯃꯤꯠꯌꯦꯡꯗꯨꯗ ꯊꯥꯖꯕ ꯃꯥꯡꯍꯟꯗ ꯁꯣꯏꯗꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯍꯜꯂꯛꯀꯦ ꯍꯥꯏꯕꯒꯤ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯂꯨꯈꯣꯏꯁꯨ ꯃꯆꯥꯗ ꯊꯥꯖꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯑꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯂꯩꯅꯥꯅ ꯍꯪꯂꯛꯏ, ꯈꯨꯔꯥꯁꯤ ꯏꯆꯥꯕꯨ ꯊꯥꯖꯕ ꯉꯝꯕꯤꯗꯕꯒꯤ ꯃꯑꯣꯡꯂ ꯅꯠꯇ꯭ꯔꯒꯅ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯩꯕꯨ ꯊꯥꯖꯗꯦ ꯍꯥꯏꯕꯒꯤꯔꯥ? ꯊꯥꯖꯩ, ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯥꯖꯩ, ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯅꯪꯁꯨ ꯈꯪꯈꯣ, ꯑꯩꯒꯤ ꯏꯆꯥꯒ ꯃꯥꯒꯒꯤ ꯃꯔꯛꯇ ꯅꯛꯁꯤꯟꯕ ꯌꯥꯗꯕ ꯁꯝꯕꯜ ꯑꯃꯅ ꯆꯦꯠꯅ ꯈꯥꯗꯨꯅ ꯊꯝꯃꯤ ꯍꯥꯏꯕꯁꯦ ꯈꯛ ꯀꯥꯎꯒꯅꯨ꯫ ꯃꯥꯅ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯕ ꯈꯨꯗꯤꯡ ꯂꯥꯞꯊꯣꯛꯈꯤꯕꯅ ꯍꯦꯟꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯃꯥ ಖꯛ ꯀꯥꯎꯒꯅꯨ ꯍꯥꯏꯅ ꯅꯪꯅ ꯃꯉꯣꯟꯗ ꯈꯔ ꯇꯝꯃꯨ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯍꯥꯏꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯍꯧꯏ ꯍꯥꯏꯌꯨ꯫ ꯈꯨꯔꯥ, ꯑꯩ ꯁꯣꯏꯗꯅ ꯇꯝꯖꯒꯦ꯫ ꯂꯩꯅꯥꯅ ꯇꯧꯗꯨꯅ ꯁꯤꯟꯊꯥꯕꯨ ꯄꯨꯗꯨꯅ ꯏꯝꯐꯥꯜ ꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯍꯥꯟꯅꯅ ꯁꯅꯥꯗ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯃꯈꯣꯏ ꯂꯥꯛꯑꯦ ꯉꯥꯏꯔꯝꯃꯨ ꯍꯥꯏꯗꯨꯅ꯫ ꯃꯈꯣꯏꯁꯨ ꯍꯩꯊꯔꯛꯄ ꯑꯗꯨꯒ ꯃꯄꯥ ꯆꯥꯅꯅ ꯆꯤꯡꯌꯥ ꯑꯃꯗ ꯊꯦꯡꯅꯔꯦ꯫ ꯁꯤꯟꯊꯥꯕꯨ ꯎꯕꯗ ꯕ꯭ꯔꯗꯦꯟ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥꯗꯤ ꯁꯛꯐꯝ ꯑꯣꯜꯂꯤ꯫ ꯊꯃꯣꯏ ꯀꯟꯕꯤ ꯑꯃꯒꯤ ꯁꯛꯐꯝ ꯂꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯄ꯭ꯔꯥꯏꯚꯦꯁꯤ ꯑꯃ ꯄꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯣꯉꯥꯟꯅ ꯊꯅꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯔ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩ꯫ ꯕ꯭ꯔꯗꯦꯟꯁꯨ ꯋꯥ ꯉꯥꯡꯗꯦ꯫ ꯁꯤꯟꯊꯥꯁꯨ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯃꯃꯥꯡꯗ ꯄꯨꯜꯂꯒ ꯂꯦꯞꯇꯨꯅ ꯂꯩ, ꯀꯩꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯕ꯭ꯔꯗꯦꯟꯅ ꯍꯪꯂꯛꯏ, ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯅꯤꯡꯕ ꯂꯩꯇꯕ꯭ꯔꯥ? ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ? ꯃꯐꯝꯁꯤꯗ ꯑꯩꯗꯤ ꯅꯪꯅ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯅꯪꯅ ꯍꯥꯏꯕꯗꯣ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯁꯤꯟꯊꯥ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ? ꯅꯪꯕꯨ ꯑꯩꯒꯤ ꯁꯤꯟꯊꯥꯗꯨ ꯅꯠꯇ꯭ꯔꯕ꯭ꯔꯣ? ꯐꯔꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯔꯒꯦ꯫ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯅꯪꯅ ꯂꯥꯟꯅ ꯈꯟꯕ ꯂꯩꯔꯕꯗꯤ ꯁꯦꯡꯗꯣꯛꯀꯦ ꯍꯥꯏꯕꯒꯤꯁꯨ ꯈꯟꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯟꯈꯠꯂꯛꯄ ꯅꯍꯥ ꯑꯣꯏꯕꯒꯤ ꯊꯦꯡꯅꯗꯨꯅ ꯁꯛꯈꯪꯅꯕ ꯑꯃ ꯑꯣꯏꯔꯨꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯅꯥꯒꯁꯨ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯣ, ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯒꯦ, ꯌꯦꯠꯅꯔꯒꯨꯝꯁꯦ꯫ ꯕ꯭ꯔꯗꯦꯟ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯁꯤꯟꯊꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯅꯣꯝꯂꯒ ꯍꯪꯂꯛꯏ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯁꯦ? ꯀꯩꯅꯣꯕ ꯅꯪꯅ ꯍꯥꯏꯔꯤꯗꯣ? ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤ ꯑꯣꯏꯅ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯅꯪ ꯑꯩꯕꯨ ꯋꯥꯍꯟꯅꯅꯕ ꯍꯣꯠꯅꯩꯁꯦ ꯀꯩꯒꯤꯅꯣ? ꯁꯤꯟꯊꯥꯗꯨ ꯕ꯭ꯔꯗꯦꯟꯅ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯏꯟꯊꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯦ, ꯍꯥꯟꯅ ꯂꯩꯔꯝꯕ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯅ꯫ ꯑꯩꯅ ꯄꯥꯝꯖꯅ ꯆꯠꯆꯕ ꯂꯝꯕꯤꯁꯤꯗ ꯑꯌꯦꯠꯄ ꯄꯤꯒꯦ ꯈꯟꯒꯅꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯀꯩꯅꯣ ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯪ ꯑꯩꯕꯨ ꯃꯁꯛ ꯈꯪꯗ꯭ꯔꯕꯣ? ꯑꯩꯅꯤ ꯅꯪꯒꯤ ꯗꯥ ꯕ꯭ꯔꯗꯦꯟꯅꯤ꯫ ꯁꯦ ꯑꯝꯇ ꯌꯦꯡꯉꯣ, ꯑꯩꯅꯤ ꯅꯪꯒꯤ ꯗꯥ ꯕ꯭ꯔꯗꯦꯟꯅꯤ꯫ ꯅꯪꯉꯣꯟꯗ ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯁꯦ ꯍꯥꯏꯔꯦ꯫ ꯅꯪꯒꯤ ꯑꯣꯏꯕ ꯋꯥ ꯍꯥꯏꯒꯗꯕ ꯂꯩꯇ꯭ꯔꯕꯗꯤ ꯑꯩ ꯆꯠꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯕ꯭ꯔꯗꯦꯟ ꯀꯞꯊꯣꯔꯛꯂꯦ꯫ ꯅꯨꯄꯥ ꯅꯠꯇꯒꯨꯝ ꯃꯄꯤ ꯇꯥꯅ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯒꯤ ꯁꯤꯟꯊꯥ ꯅꯠꯇꯤꯌꯦ, ꯅꯪ ꯑꯩꯒꯤ ꯁꯤꯟꯊꯥꯗꯨ ꯅꯠꯇꯤꯌꯦ, ꯁꯛ ꯃꯥꯟꯅꯕꯅꯤ, ꯑꯩꯒꯤ ꯁꯤꯟꯊꯥꯗꯤ ꯅꯠꯇꯤꯌꯦ꯫ ꯑꯩꯒꯤ ꯁꯤꯟꯊꯥꯗꯤ ꯏꯆꯝ ꯆꯝꯖꯕꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯤꯅꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯁꯤꯟꯊꯥꯗꯨ ꯅꯠꯇꯤꯌꯦ꯫ ꯁꯤꯟꯊꯥꯗꯨ ꯃꯇꯤꯟ ꯑꯃꯨꯛꯇꯪ ꯀꯨꯠ ꯌꯣꯠꯊꯔꯒ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯕ꯭ꯔꯗꯦꯟ ꯃꯈꯨꯠ ꯈꯨꯅꯝꯗꯨꯅ ꯐꯠ ꯇꯩꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ, ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯈꯣ꯫ ꯅꯪꯅ ꯐꯅ ꯑꯩꯉꯣꯟꯗꯒꯤ ꯂꯣꯠꯅꯕ ꯆꯦꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨꯗꯤ ꯁꯨꯡꯊꯥ ꯊꯥꯗꯣꯛꯂꯣꯏ꯫ ꯑꯩꯒꯤ ꯊꯃꯣꯏ ꯃꯅꯨꯡ ꯌꯧꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯅꯪꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯉꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨꯗꯤ ꯑꯃꯈꯛꯅ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯄꯨꯗꯣ ꯅꯪꯅꯤ ꯍꯥꯏꯗꯅ ꯑꯩꯅ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯍꯣꯡꯗꯣꯛꯄ ꯈꯛ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪꯅ ꯀꯥꯎꯒꯅꯨ꯫ ꯅꯪꯅ ꯂꯣꯠꯅꯤꯡꯕ ꯃꯐꯝꯗ ꯂꯣꯠꯂꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯁꯣꯏꯗꯅ ꯐꯪꯅꯕ ꯊꯤꯔꯛꯀꯅꯤ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯦꯞꯂꯒ ꯕ꯭ꯔꯗꯦꯟꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯆꯦ ꯆꯠꯂꯁꯦ꯫ ꯉꯝꯕꯅ ꯕ꯭ꯔꯗꯦꯟꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯔꯤꯕ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯤ ꯃꯥꯁꯨ꯫ ꯁꯤꯟꯊꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯈꯤꯇꯪꯗꯤ ꯎꯕꯤꯕ ꯌꯥꯕꯅꯤ ꯏꯆꯟ꯫ ꯁꯤꯟꯊꯥꯗꯨ ꯉꯝꯕꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯇꯥꯝꯆꯥ, ꯑꯩ ꯆꯠꯂꯒꯦ꯫ ꯃꯥꯁꯨ ꯑꯐꯕꯗ ꯑꯣꯏꯁꯅꯨ, ꯑꯩꯁꯨ ꯑꯐꯕ ꯑꯣꯏꯖꯔꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯁꯤꯟꯊꯥ ꯂꯩꯅꯥꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯤ꯫ ꯁꯤꯟꯊꯥꯅ ꯁꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯕ꯭ꯔꯗꯦꯟꯁꯦ ꯐꯖꯅ ꯊꯦꯝꯕꯤꯌꯨ, ꯀꯩꯁꯨ ꯂꯨꯅ ꯈꯟꯖꯤꯟꯒꯅꯨ, ꯅꯤꯡꯍꯟꯅꯒꯅꯨ ꯍꯥꯏꯌꯨ꯫
Wahai adu hairaga Lainana chatke tawbaduda ngambane ikhan khanthaba tawdana hairui. Laina, ichan ngasi aikoi miyamna tawraga chalhalase. Ngasidi aina responsibility lawraga purakpani. Aidi migi thajaba mangba thabak punsida tawraktri. Matungdasu tawroi tawgesu khandi. Mapaduna saurida icham chamba maram amagidi nate. Leiriba problem se solve tawba pamnabadi sawbagi maramdo hana khangnabo hano. Ai chalamage dudi amuk changarugi dukanda dum chakragi. Sanada onsindana wahai kharadu hairamnaga Laina chatkre. Sinthana kari manungdi hek tongkhatpaga ngasai makai thingatuna thamluba mitki pi adu khamba yada khazai thakta nantharakpadu nakanda famliba Lainana ukidana bahaiduna mamai adu nakanda leithoktuna mapidu fatnantu I Lainana nushina hairei. Nangi pabungna nangbu magi machoina fangjabase yamna laibakpai. Hojiki matamsiga nangi thamoiduga khetnaba ubase nangi pabungna yamna pelamgani. Sintha khumlakdri tumina mamaidu leithokduna adumak laikri amuk onsilakidri. Lainasu mabu mayum phaba thilamlaga magi nongmagi mathau amuk makha chathakri. Somdana ngambaga Bradenga hidak thai sanadu ngambana office da thabak kharagi sinaduna thanamle. Ka hena ngaudringai wakal khara leiningai ngasai makai tumina thamba Bradena ngangba horai. Bye. Ai mabu suka kauba ngamoi. Mana phana hairasu ai maga kainaba ngamoi. Madi aigi oigadabani atai kanamtagi oiba Bradena yaroi bai. Bye. Kaisu khalunuse akhoi miyam amasu leisidi ngamnaba hanagi phibamda hanjilalaga lore. Nati aina haibidi moyi mapaduna ngoni yaningdrifse kaigino haibanida. Aisibu kayamuk yamna normal tadraba kayamuk yamna oktaba nupanoba magi machadugu yengnabada aisibu kayamuk yamna nopageba. Nangna loina henbaduda kiba oiramgani magido. Kiraga aigi nuksibada khut thingjilaga aigi nuksibagi remote munaba tawbadudi kitang phajadeba. Se tapna tapna tawshi. Masi hairaga amuk anauba pek ama haiduna thakchili Bradendu wangangbadu lepte. Ngasi se ai yamna su ikaiba aduga yamna su thawai nungaitaba numit oire. Thawai nungaitaba ai sugangi ado ikaibasina kaigino ichana hairambadugi nang nungaitriro. No ai mana hairambaduda nungaitaba mata leite. Ai mana haibasing ado kemta saudi ngasai nangna thatatpanina aigi nakta laambado mana ingonda yam thina chirambai wani khondi tap tapna. Nangonda dang nate aingonda storamini. Ngasai aina khumgena khanba aduga kamaina khumsige khalingaida mahada chatlagena hairappai wani. Chap mane aigisuni kari khumaga aise khara fani khalingaida magi ngangpham thokpa ngangba loiraga chatlage hairei. Asengba ibani na suk yamna luna tinabase kanamta khangandrise kaigino marupne haibada ibani na kirisibo. Ibani na yumda lening thakai London da leirido kaigino kana kibaino ibani na cheluidubo. Aikoi ani na kanada kari lankrage mi amaga se tinaba yadaba zalo. Yadra hairaga aikoi na kaige. Maram su khangdaba hainaba su leitaba maram khangdaba sida ibani na lotlisina kaige. Aikoi gi mai pasina aikoi da lotlisina kaiginoba. Aikoi na moida kai kairubaino moina ibani da tinaba yade haise. Aigidi makhoi gi macha oirabanina nanga tinaba yade na khumi. Hayengdagi ibani gi mission ama changba hoba tare. Ibani tinaba yadabagi asengba maram kaino haibase aduga ichangi mapana nangbu yadabagi maram kaino haibasimaga. Okay hayengdagidi hekta horase.